ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯋꯥꯡꯖꯤꯡ ꯂꯧꯀꯣꯜꯗ ꯈꯥꯎꯗꯣꯛꯂꯒ ꯄꯩꯗꯨꯅ ꯊꯝꯕ ꯐꯧꯕꯩ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯟꯊꯥꯗꯒꯤ ꯕꯣꯡꯀꯨ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯗꯅ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯗꯤ ꯐ꯭ꯔꯦꯟꯂꯤ ꯃꯦꯆ ꯁꯥꯟꯅꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯨꯄꯤ ꯐꯨꯠꯕꯣꯜ ꯇꯤꯝ ꯏꯝꯐꯥꯜ ꯌꯧꯔꯛꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯄꯥꯎ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯖꯤꯡ ꯂꯧꯀꯣꯜꯗ ꯈꯥꯎꯗꯣꯛꯂꯒ ꯄꯩꯗꯨꯅ ꯊꯝꯕ ꯐꯧꯕꯩ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯃꯩ ꯊꯥꯗꯣꯛꯂꯝꯂꯕ ꯂꯧꯐꯝ ꯑꯗꯨ ꯋꯥꯡꯖꯤꯡ ꯀꯩꯊꯦꯜ ꯃꯃꯥꯡꯗ ꯂꯩꯕ ꯂꯥꯏꯁ꯭ꯔꯝ ꯃꯅꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤꯅꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ISTVꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯕ ꯐꯧꯕꯩ ꯑꯗꯨ ꯂꯧ ꯁꯪꯉꯝ ꯑꯃꯔꯣꯝꯒꯤꯅꯤ ꯍꯥꯏꯔꯤ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯍꯤ ꯑꯃꯒꯤ ꯃꯁꯤꯗꯒꯤ ꯇꯧꯔꯒ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯄꯨꯟꯅ ꯆꯥꯖꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯁꯤ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯑꯗꯨꯒ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔꯅ ꯆꯠꯊꯔꯝꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯈꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯄꯤꯔꯒ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯃꯔꯥꯟ ꯄꯤꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯔꯥꯟ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯤꯒꯠꯂꯒ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕꯁꯤ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯄꯨꯂꯤꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯐꯤꯌꯔ ꯕ꯭ꯔꯤꯒꯦꯗꯁꯨ ꯑꯩꯈꯣꯏ ꯄꯥꯎꯗ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯤꯌꯔ ꯕ꯭ꯔꯤꯒꯦꯗ ꯂꯥꯛꯑꯒꯁꯨ ꯂꯩꯔꯤꯕꯁꯤ ꯑꯌꯥꯝꯕꯅ ꯇꯥꯡꯒꯣꯏ ꯑꯣꯟꯗꯅ ꯑꯍꯤꯡꯗ ꯊꯥꯗꯣꯛꯑꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯄꯨ ꯑꯁꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯊꯃꯣꯏꯗ ꯉꯁꯥꯏꯗꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯏꯕ ꯃꯩꯆꯥꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯖꯒꯗꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯅꯤꯒꯤ ꯁꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯆꯍꯤ ꯑꯃꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯅꯒꯗꯕ ꯐꯧ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯂꯝꯕꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧ ꯃꯄꯨ ꯃꯅꯤꯒꯤ ꯂꯣꯏꯅꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯐꯣꯟꯗꯣ ꯉꯔꯥꯡꯗꯣ ꯄꯩꯈꯠꯆꯔꯦꯕ ꯑꯉꯥꯡꯈꯩꯒ ꯂꯩꯇ ꯇꯧꯔꯒ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯅꯥꯗꯅ ꯃꯥꯗꯤ ꯉꯝꯗꯦ ꯃꯥꯁꯨ ꯌꯥꯎꯗꯣꯏꯅꯦ ꯌꯥꯎꯏ ꯃꯥꯗꯤ ꯌꯥꯎ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯩꯔꯣꯅ ꯂꯩꯔꯦ ꯑꯗꯨ ꯄꯩꯈꯠꯄꯗꯨꯗꯒꯤꯗꯤ ꯉꯔꯥꯡꯗꯤ ꯃꯦꯆꯤꯟ ꯐꯪꯉꯗꯤ ꯌꯩꯖꯔꯒꯦꯅ ꯇꯧꯕꯗꯨꯗ ꯃꯦꯆꯤꯟꯗꯣ ꯑꯃꯨꯛ ꯁꯪꯗꯦꯅꯦ ꯇꯧꯅꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯌꯩꯒꯦꯅ ꯇꯧꯗꯦ ꯃꯦꯆꯤꯟꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯌꯩꯒꯦꯅ ꯇꯧꯔꯦ ꯌꯩꯒꯦꯅ ꯇꯧꯕꯗꯨꯗ ꯆꯥꯛ ꯊꯣꯛꯇꯅ ꯑꯍꯤꯡꯗꯨꯗ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯦ ꯑꯗꯨ ꯑꯩ ꯅꯨꯄꯥꯁꯨ ꯉꯝꯗꯕꯅꯤꯅ ꯁꯔꯀꯥꯔꯗꯒꯤ ꯃꯇꯦꯡꯗꯣ ꯈꯔ ꯄꯤꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯗꯒꯤ ꯁꯤꯇꯁꯨ ꯅꯠꯇꯅ ꯃꯌꯥꯝꯒꯤꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯛ ꯇꯥꯔꯗꯤ ꯃꯥꯡꯉꯅꯤ ꯑꯉꯥꯡ 3 ꯏꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯖꯕꯅꯤ ꯁꯤ ꯂꯧꯕꯤꯅ ꯇꯧꯔꯒ ꯑꯃꯔꯣꯝꯗ ꯐꯧꯕꯩ ꯃꯩ ꯊꯥꯔꯝꯕ ꯊꯧꯑꯣꯡꯕꯨ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ MLA ꯄꯥꯎꯅꯝ ꯕ꯭ꯔꯣꯖꯦꯟꯅ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯂꯧ ꯃꯄꯨ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛꯀꯤ ꯑꯃꯥꯡꯕ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯂꯧ ꯃꯄꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯧꯕꯣꯠ 10 ꯑꯉꯝꯕ ꯃꯇꯦꯡ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯥꯡꯉꯤꯕ ꯃꯤꯗꯨꯒꯤꯕꯨꯗꯤ ꯑꯩꯅꯁꯨ ꯑꯩꯒꯤ ꯂꯩꯀꯥꯏ ꯑꯣꯏꯕꯅꯤꯅ ꯐꯧꯕꯣꯠ 10 ꯕꯨꯝꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯡꯕꯤꯔꯅꯤ ꯃꯥꯒꯤ ꯏꯃꯨꯡ ꯑꯋꯥ ꯑꯅꯥꯗꯨ ꯑꯗ ꯂꯨꯔꯤꯕꯗꯤ ꯃꯗꯨ ꯃꯩ ꯊꯥꯕꯗ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯨꯔꯥꯟꯈꯤꯕ ꯐꯥꯎꯁꯨ ꯈꯔ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯦꯕ ꯑꯗꯨꯅ ꯃꯗꯨ ꯃꯩ ꯊꯥꯕꯗ ꯃꯥꯡꯖꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯖꯕꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯗꯅꯕ ꯃꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯧꯖꯤꯛ ꯄꯣꯏꯅꯨꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯣꯛꯆꯕꯅꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯈꯔꯗ ꯐꯧꯕꯩ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯡꯕꯥꯡ ꯑꯃꯠꯇ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯂꯧꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯧꯄꯨ ꯑꯃꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯇꯧꯖꯔꯤꯕꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯗꯨ ꯃꯥꯅ ꯃꯈꯨꯠꯅ ꯆꯨꯕ ꯉꯝꯃꯤꯕꯗꯨ ꯃꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯄꯦꯟꯗꯕ ꯂꯧꯄꯨꯗ ꯂꯩ ꯇꯥꯔꯒꯁꯨ ꯃꯗꯨꯃꯛꯇꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯁꯥꯒꯤ ꯆꯥꯖꯔꯤꯕ ꯄꯣꯠꯇ ꯃꯩꯅ ꯆꯨꯕ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯒꯤ ꯑꯃꯒꯤ ꯈꯔ ꯌꯦꯡꯕꯤꯔꯒ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯤꯇꯪ ꯕꯦꯛ ꯇꯧꯕꯤꯌꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯀꯩꯗꯧꯕ ꯌꯥꯒꯦ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯦ ꯈꯤꯇꯪ ꯃꯤꯠꯌꯦꯡꯁꯦ ꯊꯝꯍꯟꯅꯤꯡꯉꯤ ꯐꯧ ꯃꯩ ꯊꯥꯈꯤꯕꯁꯤ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯌꯦꯡꯕꯤꯔꯒ ꯀꯅꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯅ ꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ISTVꯒꯤ ꯊꯣꯡꯗ ꯋꯥꯀꯠꯆꯔꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒ ꯁꯝꯅꯕ ꯈꯨꯜ 40 ꯔꯣꯝꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯃꯣꯟꯁꯥꯡ ꯄꯟꯊꯥꯒꯤ ꯊꯥꯡꯀꯤꯟꯗꯒꯤ ꯈꯣꯡꯖꯣꯟ ꯑꯃꯗꯤ ꯈꯣꯡꯖꯣꯟꯗꯒꯤ ꯚꯣꯡꯀꯨ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯂꯝꯕꯤ ꯁꯦꯝꯗꯅ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯄꯩꯁꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯥꯟꯅ ꯄꯩꯁꯥ ꯂꯧꯊꯣꯛꯈꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕ ꯁꯨꯂꯥꯝ ꯑꯦꯔꯤꯌꯥꯁ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ
ngasi paumi singa loinana lambi asigi phibam chatuna yengsinkhre association gi chairman r anganing de na lambi singasi SPA 2013-14 gi makada Chandel dagi di kowar koba contractor amana thabak paibani kilometer kunlom sangba lambi asi nongma fawba samjin sajin bagi thabak tawramdana lupa crore ani sahi asigi March April da lokthokre aduga lambi sembana October 15 dagi kun fawba lambi asigi chada kunlom tamak suram laga loire haina lepkhre thawong asi lamdam asigi miyambu apangba sibani miyamgi fan lana haina thokiba contractor asigi mathakta lengakna akanba mieng changbiduna General contractor blacklist to view mahangna lokhthokiba selfam singat handuna lambi asi kumbi kalen chatpa yaba lambi ama ohenbiu haike ngasigi lambi yangsinba duda ADC Chandel gi executive member TS Kalun anal su loinake 102 masi state government na 2 crore sanction tawrga concern contractor na thabak si suduna quality maintain tawduna thabak si luthok de here Masi pasasi kumsi 2018 March April da pasat food draw to ni hui quality maintain da utun thabak loire maram tuna khoi masi janing de pasasi thabak su duna quality maintain da utun thabak luthok buse khoi janing de masi ni concern na thoti government na athub da contractor da action lo bajaw da lo ko piyo khoi majam Sangai Festival manungda Indo-Myanmar Friendship ki sarukam oina Manipur amasung Myanmar ga sanagadaba friendly football match da saruk yagadaba sanaroi sing Imphal yaurakre Saigang region amadi Manle region anigi nufi football sanaroi yangkai nithoi amadi official sing ngasi ayuk more da harau tayamna okay more bu Makoibu More Trade Center da pangthokpa thoram aduda Act East Policy Committee gi media coordinator Sivdat Luwang Technopal gi SP Dr. S Ibomcha yauna marilainaba singna harau tayamna okay Sivdat Luwang na tang kunmanga masung kuntarukta Sangai Festival ga marilainana pangthokadaba friendly football match asi festival khaktagi natana Manipur amasung Myanmar anigi sana khonabada thawai yauzaba lebak anigi marakta mari hena chesil halagani haike Myanmar gi Ministry of Health and Sports ki makhada leiba Sports and Physical Education Department Mandle gi Director Yu Myo Min Ongna friendly match asina Myanmar amadi Manipur anigi marakta afaba mari thamba ngamlagani haike Thanga Kendra gi MLA da phajadaba tabada nungaitaba wahi wata sajinaba mioi faduna cherak piu haiduna Thanga Kendra gi miyam hauruktuna Kaibul Lamjau Police Station ngasi thomjinkhre tha sigi kunmathoi da Tourism Department amadi Forest Department ka khusam maduna Kaibul Lamjau da pangthokiba Sangai Festival haudopagi thoramda President oikiba Thanga Kendra gi MLA bu nupi kharana taba nungaitaba wahi sajinaduna miyam mamangda ikaiba pikiba thawong pendaba phongdokpaga loinana ngasi khongjang adu changsinbani hairi Kairen Phabi dagi hauraga Kairen Phabi mamang lokol Chingmai Kaina Bazar Taraga Kaibul Police tamna miyam adu lakhibani SDPO Moirang Kaibul Lamjau Police O Shina Luching Duna Nupi Police yauna miyam adu Chingmai ground manakta thatpadagi nakalani gi marakta chauna mukna bathoke irang hena kansilakpadagi aihenba police kauduna phibam adu lakshinke tungda mihut tara khangatuna Kaibul Lamjau Police Station da SP Bisnupur yauna wari sanaraba matung miyamgi davi asi athuba matamda thabak oina pangthokani haibagi thajaba pirakpadagi khongjang adu handoke miyamna taliba demand tha asigi kuntaruk fawbagi manungda thabak oina onthoraktrabadi kendra sigi miyamna makhal makha kyagi khongjang changshingani hairi kendra gi MLA Robindra da kaibungi maya paibi ngoi khara khina wahi nataba wangang ba hairoi daba moina madu khaki khoi pen dana sangak pani moi Sangai Festival thugai la panate kaibun police da ai khoi masigi action je lobby o na khoi chat pane khoi gi MLA se khoi gi kendra da lakwa matam da mafam ji gi nupi kharana hai daba ngang hai daba wa khara ngangak padagi nupi mayam chen daba po ni haibagi hairi ba hong ba chawba nupi harami ba si thagat pio dandi pbo haibagi da makta khoi mafam ji da release khongjang je sangjarak pani the 26 pau ai khoi se police ki action ji yengba amadi miyam gi apam se masi soidna tawgane habagi thajabdo police ki SP additional ekoi district officer miyam sina thajaba se thambirak padagi adumaina masmani yanaba ama khak thamamakanda ekoi ngasi se negotiation tawne moina silakpa pot punamakta afabo oragadi ekoi ni yajagani aduna singma misi dandi pidaba yaroi habagi posi koi thamjarami Senapati District ki Takho Khulda Senapati District ki Bakho Khulda Mission Integrated Development Horticulture 2018 ki makhada
Nauna Sabar Real Market Set Ama Horticulture and Soil Conservation Minister T.S. Shamkumana Miyamna Kushina Kre. Nupi Kaitel Sangabagi Thoram Aduda MIDS ki Mission Director and Premananda District Officer Senapati Sukadeba Angom Susarukia ke. T.S. Shamkumana Manipur Lengakna Nupi Singda Sakti Piba Amasung Nupi Singi Senmit Loan Fagat Hananaba Ima Kaitel Sabagi Sarukam Oina Kula Sida Sukaitela Sabani Mafam Asida Kul Kayadagi Nupi Singna Mahi Marong Manama Sing Yonduna Imung Manung Pubagi Matakta Senmit Longi Pibam Pagatan Bangam Lagani Sing Tam Thong Manaraba Matamda Ima Lebak Manipur Chakot Pangangani Haike Sing Yamani Tamni, the Raza Imagine what is easy to do. Market was up on Sabata layer of this house. Low in Haruma, the part of Haruma, you can have a positive market of the Borelli. When you do not have a little market of the Borelli, apart from the Yaway. That was a Maduya to Law and Order gi phibam phagalak pagal loinana Loktak Pat ki Phumsang da laiba homestay da lam koiba lakpa mi gi masing hengalagli Manipur da nightlife leite haina miram da sel changna koiba chatlamba adu haujikti kokhan bangamba gi phibam da leire Hirams the reporter ma Fangdriba, a part may either a hink a minor lily, part may I put Simaren, Kamain Torongani, Hibernating with Manipur Gimiamda, Maruena, Nasia Quina Laga, Tamdini Wapamse, Lakpio, Taki Pazava, Yangvio, Lokta Numita Yangvio, Lokta Numitopo Yangvio, Masi, Manipur Gim, a top of a palm to the Pangdava, Kudong Sabado, Mado, Lengbira Kanda Isana, Ubira Kanda, Kambigani Hibernia, Quina Tamzeri. I think a mother. Nising Mazamazi, a quina, transport as Haitare, Ting as you, Mamasu, he Amuputopa, Hayinongala Mupusin Kiba, Nundangi, Lansaita, Kusakara, Magido, Adugisa, Saure, Loktak Doragadinga, Tombiramo, Haragazo, Erens Dozani, Adagia, Kagumba, Kisan, Yen Gumbazaki, Haragazu, Apama Pigani, Haying Ayuki Diagon breakfast, when Puntilla Kanda. Me and punishing Amagal Samuel Sai. Manipuda was a Makalamataki, Loen or the Fimum Patabalate, Adualoina Kiningai or Wakarim Pimum Telate. Hosea Quina, ISTB, Tim Tramaton, Savatim Sina Chancelaga, Aquina Theatre Rivasi, Manipuda Nightlife Labra, Aquay Infal Evening Hasina, Manipugi, Mapung Pava, Nightlife La Havado, Aquay Kando Kahana, Kuchangapane, Yamna Lam and Amasalaga, India, Panasalaga, Shell Mayama Punduoga, Nightlife Fangava, Pata Punchi Leluraga, Ahin Leluraga. Kaya nungaiba phangge haibado khoina koina chatlaga thibubado inak nakna lei haibado ne akhoi ngasi puthukse kadoribasi Aikoi thambadi sumaina punishing amaga chama thambani adu aikoi local tourist koi badi aikoi Cry at them, young talking to Tamana Papa Kada Gadra. I call it a sing Magi Femini Hibagi, Magi Chapsabi, Adakat Kumba, Adaquit Manacrat Sek Togze, Daduga Pakang Sabi, Lagas, Man Hingleke Koki Hibudi, grouping you over the equip Kudok PJ. Aduga single lak put the Adukudong Sab, they could pity. Miam Sulak view, Smana. Loktak may da hingam lek pa se dugi kudong saba dugi nungai badu lobby you saruk ya view Ngasino ngalamday pung humakairom taba matamda bamon kampume lekay da yum amamay chakre. Yumadu elangbam binokumari kaubi nupi amagini hairi. Mataw karam na may chakibano haiba chab saba kangbangam dre. Tawdog thokwam da Ketragaw Kendragi MLA Indrajit laktuna yang sinkre. Atuba matamda anowa yum ama saragani haina MLA na thazaba PK.
ꯕ꯭ꯔꯤꯒꯦꯗꯁꯤ ꯑꯉꯥꯡ ꯌꯥꯝ ꯐꯖꯅ ꯁꯥꯔꯚꯤꯁ ꯇꯧꯕꯤꯑꯅ ꯑꯩ ꯊꯥꯒꯠꯆꯩ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯐꯥꯏꯌꯔ ꯕ꯭ꯔꯤꯒꯦꯗ ꯑꯣꯏꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯍꯥꯏꯔꯨꯕꯒ ꯊꯨꯅ ꯂꯥꯛꯄꯗꯒꯤ ꯊꯪꯅꯕ ꯅꯛꯅꯕ ꯌꯨꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯁꯦꯞ ꯇꯧꯅ ꯀꯟꯕ ꯉꯝꯍꯧꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯌꯨꯝꯁꯦ ꯍꯦꯛ ꯈꯤꯗꯣꯛꯄ ꯂꯣꯏꯕꯒ ꯑꯩ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯗ ꯃꯌꯥꯝꯁꯤꯗ ꯑꯩ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯊꯨꯕꯗꯁꯨ ꯁꯥꯖꯒꯦꯅ ꯑꯩꯅ ꯉꯁꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯌꯥꯝ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯅ Socialist Students Union of Manipur SSUM na miyamga kusamnaduna ngarang numidang tampaki mafam kharada meragi rally ama chatkre Thobal District ki manung chanba poire khongjil melekai community hall dagi akoi bagi mafam singda lamdamadong ki miyamna meragi khongchat chatke India na Manipur gi lam Myanmar da pithokpa yaroi Ithai dam amadi Mapital dam decommission tau India na Manipur gi mahusagi lan sungdokpa yaroi yellow mi kanana ba mapung phaba ngaklol chemu Kangla mangthokpa yaroi amadi yellow mi khubam sing ningthina semu haiba kholaw kaya khongchat aduja lawke Saruya ki binupi amana SSUM na dawrakliba firebasi lamdam adongi miyamna saugatli haike Amaramda SSUM na sinduna ngarang numidang kay sampat amadi masigi akoybada layba miyamna mayragi khongchat chatke khongchat adu kay sampat masindagi horaga kangabam laikai fawba laklaba matungda amuk hana kay sampat machin fawba halaktuna khongchat adu loishinke Sangai Festival yawba lakpa Myanmar, Bangladesh, Thailand, Assam, amadi Tripura dagi lakpa Maitai Singh International Peace and Social Advancement Ipsana Sinduna Kumalampak Youth Hostel da taramna opagaloina na chaglen amasu chaminake Thailand da mathang sahigi International Thangta Competition taba maramna delegate singda thang khusinake thoramadu da lamdam asigi masaknai raba mi kya su sarukya ke Bangladesh dagi lakpa Dilip Kumar Kauba mitai amana Lamdam lapna Bangladesh da leijarabasu thamoi dadi Manipur ga lapthokna de ngasi fawba imalaibak ni haina lamdam adugi miyamna Manipur bu khanduna lakhe Manipur da thoka ningdaba thodok wathok thokko matamda lamdam adugi miyamgi thamoi da nungaitaba fawi lebaki issue singda su mateng pangningbaga loinana saruk yai Sangai Festival na tongan na khundaduna leikraba mitai sing punsinnabagi tanjapi ba si nungaiba fawi aikhoigi singi oiba apunba platform ama sagatningi haike Mapalai Baktagi Mitai Singbu Punsilakpada Chaungna Thodang Yariba Mutua Museum gi Director Mutua Bahadurna Myanmar dagi Mitai Lakliba Singasi Makoi Masana Sel Tungshin Jaraga Laknabani Government ki Maikei dagi Karigumba Selfam Amata Makoi da Tengbang Oina Piba Leite Makoi na Mafam Masida Laklaba Matungda Social Media da Manipur gi Maru Oiba Mafam Sing Thagatuna Uhan Bada Lakpangam daba Miyoi Sing Haraungna Baga Loinana Kaptuna Nungaiba Fongdorokpa Kaya Yaure Lengakna Tawidраbasu lamdamasda leiriba CSO singna mioi ani ahumdang oirabasu achangba sing puthoktuna pubiraklabadi yamna kanagani haike Bengali Hindu sing asina ekoi ko property man se moi na paisa na ko ji wonari an low su low in moi occupy tawi ado ai thong de di ekoi ne su maga su moi masin kang pungam de maram di kari ekoi di iko mada grassroots level sa ko su wat tawi masa dia dunia haji expose na halaga mana chata dong tawi masu maje ai wahai de ai tawning de yaru makhedi ekoi di Apa tu ai nak grassroots level ta sen bai se yang ma thok ta Kaibulam Zawgi YIC ground da sathariba Sangai Festival numinagdana hena mapung phana miyamni yengba laknari Festival asigi ngasi humni sanba numita Myanmar dagi lakpa cultural troupe amadi lamdam asigi tongan ba furup singi nat ki oiba jagoi isai utke Festival asi hena fazaba miyamda hena nungaina ba hangliba stall singi makal mathel gi polam singna miyamgi pukning singsile amaromda Festival asi mamangda pangthokiba adudagi mai thanbagi chang watpana lambi gi saruk kaya mambadagi chatok chashinda kudong sadaba kharadi mayoknari security na pamdaba thodok thoktana ba akanba mawongda section thorang lokhatle Singjamai Chinga Makhada Laiba Laimeon Art Center gi Nifunipan Suba Mapok Kumon Thoram Pangthokre Thoram aduda Kendragi MLA su oiriba Speaker Y Khemsan yauna saknai raba mi kyana sarukya ke Thoranga mari leinana Laimeon Art Center gi artist singna handak Mathura da pangthokpa Krishna Ranga Mahasab 2017-18 da sanaba drama Ima Kaithelna Best Play phanglakpaga loinana tongan ba mingsat kaya purakraba center asigi artist singda speaker na khudol pot piduna ikai khumna butke Thoranga mari leinana Speaker Y Khemsana Laimeol Art Center gi leiriba sanglen asi matamga chuna ba mawngda semgat sagatna ba hunaragani masida miyam punna chatminasi haike Koi age si koi tanara kanda sai koi ozaga su tanara zabani ozana ai naw pa du ma phasan khang bani ma phat phapina ga karawai dagi lo koi age du yengsi
haidana wari sanai ala samna aikoi mayam punbagi will lama leragadi usi sabe yani Salai Holdings Private Limited Sagolbal Terra Laukrakum Naikagi sister unit ama oriba Salai Agro Products Private Limited ki Chairman amadi Managing Director Narengbam Samarjita Achievers World Leadership Award piduna ikai khumnakre ngasi Moscow da pangthokiba manga suba Eurasian Economic Congress amadi tararak suba India Russia Business Dialogue ta mana adu pikhibani Malem gi tongan ba laibak singdagi masak maming nairaba amadi mai paklaba entrepreneur amadi industrialist singna thoram aduda saruk yake Moscow City Government ki Minister amadi Business Council for Cooperation with Republic of India gi Chairman Sergey Cheryomin Russian Federation da India gi Ambassador DB Venkatesh Verma Indian Business Alliance ki President Sami Manoj Kwatwani Belgian Luxembourg Chamber of Commerce in Russia Oleg Prozorov Nachingba Kayana Maru Ibami Tunglen Sing Oike Mana Adu Yentogladuna Moscow Minister Sergey Cheryominna Hakibada Russia ki President Putin in solusingani taramapalgi angan basarukta India da chatpa pami maki khongchat aduna Indo Russia gi lalol itiki mari hena fagat hangani haibagi thajabalai haike Big Asia TV na loba interview amada mana fanglaba chairman amadi managing director Narengmum Samarjitna hauji fawada Russia da mahaki unit amata leitri adubu ngasigi tharoma sigi matungdagi Russia da mahaki company gi unit hangna sira haina khali haike My first time in Russia, in Moscow. So far, I don't have any plan in Russia, but today, fortunately, I have very potential, personalities here. And I'm thinking now, I have in my mind, after meeting those personalities, to improve the agriculture areas in Russia, and even actually, my company is a Salai Holdings Private Limited. And under this Salai Holdings Private Limited, we are holding another 20 companies. 14 companies, 1 company is running in all over India, and the rest of the companies are in Japan and China, in Hong Kong, and in Czech Republic, and in Dubai. Chingmerong da laiba Kiddies Corner High School gi Silver Jubilee Celebration ngasi school asida pangthokre ngasi gi thoramadu da wangkai kendra gi MLA Okram Henry Amjugi President Oiriba Chief Editor ISTV News Brojendro Ningomba D. Rezna High School gi Principal Jona Maram Manipur University gi School of Humanity gi Dean Professor C.S. Yashobatana Chingbana athoba mitunglen singoina sarukya ke Toranga Mari Lenana MLA O Henry na Honababu Kalabadi Pumnamak mi Oibangamgani Masida Laira Inakunbagi Wafum Leite Aningba Pamba Pumnamak Pangmangam Drabasu Honariba Adugi Mahi Karadi Sweden Saba Fangani Maliam the Lady School Pumnamak Amaga Kenabulate Kenaba Haibabu School Aduda Quality Yauba Makalgi Education Sing Mairo Sing da Piduna Apaba Mairo Sing Putokpa Adubuni Apaba Mairo Sing Putoknaba Honabada Oza Mama Mapa Amadi Akuibagi Miyangi Achoba Tudang Lay Haike Amjugi President Oiriba ISTV gi Chief Editor Brojendro Ningombana School asina state asigi damak Doctor Engineer Singh Yauna apaba mioi kaya puthokpagi pau tabada nungaiba phongdokhe School asigi mairoi singna utkiba cultural program sing aduna mairoi singi marakta apunbagi wakalol ama sagatnaba machak ama soidana oigani haina su phongdokhe A school and educational institution must have its own special playground, etc. But nowadays, since the question of land is becoming so scarce in Manipur, we don't have to depend on vast space, lane, playground, etc. Educational institutions can be run even without space, even with a little space in the school here, with that kind of Zumba dance, acrobatic exercises, etc. The students can be healthy, they can be sportive, and they can become even sports persons. Thorongi saruka mo ina school asigi mairoi singna tongan ba makhalgi cultural program sing utke Ingsolis ngani taret ki December tang tara tareta paurabida bom pokhaibada makhong animak kakraba Michael Miteina yekpat laikaya miyamda anirak suba oina utkre Nupilal complex ta ngasdagi hauna numit mari nichubna yekpat lai singadu yengbagi kutung saba pigadawre ngasi Michael Mitei Wana Men Show of Art 2018
A Journey of Peace Season 1 haina mingthonduna ayek palai singa du utke achama thorom amaga loinana thorom adu haudoke thorom aduda National Awardee Professor T.H. Tombi Ichamgi former President N. Rajendro Art and Culture gi retired Director Dr. K. Sushila amadi Rehabilitation Council of India North East Union Coordination Committee gi Chairperson Dr. Laishram Tokendra Rikina Sarukyake Miyamga Mimanadraba Layekpa Michael Mitaina conflict zone oibalamdam amada artist singna asuki matik awaba mayuknei thamoi sokpa thodok adu thokraba matung masagi makong animak yaudana amamba kada matam sangna leiduna maliamda matau karamna tangdu leitaba purakani haiba wakarolda yamna wana khangke layekpa sina khulai oiduna tangdu leitaba purakna bagi lambi oigani khanke masina maram oiduna ingsolusingani dagi mahak layekpa horakhe Numitugi thodok aduna ngasisu imung kaya awaba tahale madugi chaitheng hojik fawa koktre khutta khulai paiduna ningtambagi lal horiba singna misam miyambu awaba chaitheng pibiganu haina apil tawkhe Maki awaba kaya bu lenga gasina khangbiduna lenga ki thabak ama pibibada tawimal khang utke Professor T.S. Tombina Michael Mitaina yek level laising asida tangdu leita bagi kholau laure maki ayek laising asina ngasigi mirolda social media na oelak pachaitheng amadi nupida chathaba miot minai sing mayek sengna uba fangni haike N. Rajendrona makong animak yaudraba pikliba angang amana miyamda piriba paujel asibu khangbibagi mahutta mahakpu tatana anga mathau singna awaba chaitheng kaya pibike Michael Mitei Malem asibu tangdu leitaba purakna bakhonabada achoba thodang launanaba taibang semba mapuna mahakpu hinganduna thamlambani matam sangna amamba ka amada leiriba mahakna anganba taibangda leiriba mi singi damak asuki matik wajaki haike Jawaharlal Nehru Institute of Medical Science Jennings ki Psychiatric Department as Sinduna Pokso eki matangda nongmagi oiba awareness program ama Jennings ki conference hall da pangthokre Awareness adu that Jennings ki clinical psychologist and Revika Women Action for Development ki coordinator Nomita Amadi Jennings ki psychiatric department ki consultant Dr. L. Nelson na ekasigi maramda miyamda sugaina takhe Jennings ki medical superintendent Professor L. Ranbirna karigumba pikliba angang singda pamdaba thodok thoklabadi madu matam sana lokhatpam thokpa thabak mari leinaba singna lokhatkadabani makhoibu hospital yorokpa matamda makhoigi punsida stigma and discrimination lehendanaba akanba section tharang lokhatpa concern medical staff singna miyoibagi minungsi amaga loinana makhoibu ningthijana yengsinbigadabani imung manungna su asigumba pamdaba thodok tholakpa thengnaragadi matam sana thabak lokhatpa yananaba tenga ki mari leinaba department singda matam sana pau pigadabani haike amadi magi tumgi lambida asoyangam yawdanaba masi honabiyo haina ai prajada akogi Jennings ki doctor nurse akoi other care provider mayam sida aina masi haijani United National Liberation Front UNLF ki yangkhemari suba mapok kumon numit November kunmari na lakpada UNLF Central Committee na party amasung lanmi sangluke mau sinduna miyam gi mafamda ikai khumnaba utpaga loinana yaifa paujel pirakle University Department of Publicity ki Secretary S. Tampazau gi charol amana mapok kumon numida sida Manipur gi ningtamba hanjinnanaba ningtam lalhauda laikidraba sing ningtam lalhau asiga mari leinaba thodok singda Indian Force ki makutta laikidraba irei chapum namaki mafamda Central Committee na ikai khumnaba utakle Indian Force amadi State Force ki miyot minei dagi soinaiduna wana punsi leliba ireja sing kasum sangda awa anamayok naduna leliba party gi luching purel oiramba chairman sanayama yauna atai luchingba sing Kader Singh amasung yaw loipumna makim from the su ikai khumna botakli yangkhemari suba mapo kumon numit asiga mari leinana Central Committee gi chahi gi warol thamnaduna India ki lenga ga sina Manipur bu lengak lol amasung senmit lol gi damda disang sitna chawkhaiduna thamlakpa asina ngasi di lamda masigi micham yam asi hingnabagi lanfamda nongmagi maithiraklaba hingnabagi damak mingonda napsa tangjabada ikaiba poktraba achok arem khanglaktraba masagi mating mathauna kemtha halaklaba khunai ama nongmagi oirakli Ekwegi marakta India gi thaujal natrabadi hingba ngamloidaba amasung saukatpa ngamloidabagum khanba miyoi masing hengalakpada natana ekhoi isagi nat amasung furup ki saktamasi mangsilaklaba furup ase pungmut mutpa yabagi phibam yausilaklaba fawada aihak isa hinglaga loire khanduna thoina nachungba poknaraktaba asini hari hauji oiriba yawl lalhaugi phibam palladuna Yawlub singna amata oina punsinduna yawl lalhogi masak thokpa khongthang paikhatpa ngamdre maru oina chingtam furup kangluki oiba miengda thabak tawnariba yawlub singna India lenga asi masak munna khangminaduna masigi mayokta apunba khongjang sangsin minanabagi mahutta magi tongan ba thabak tawnaduna leiba asina
ningtam lal hona sangsingadaba maikei adu miyamda samamna hanba amasung masina maram oiduna asuppa lalong amagi matung ina yawalgi achumba maikeida akanba sapu piba ngamdaba asini Pumnama asigi mathakta ningtam lalho asibu miyamdagi tokhai tahalakpagi khwaidagi maru oiba maramdi aikhoigi miyamna thengnariba hingbagi lanthenga ningtam lalhoga samjinaba ngamdaba asini masi yawlop singi wakhalol pomitki maru oiba awatpa asonbani haina lofam thoi phibamasi thuna laksinba ngamhudrabadi ningtam lalho ase khudong thiba soidana mayoknaragani hari Manipur gi human resource ki matangda paladuna Manipur gi masagi pothok langai resource singi manungda khwaidagi mamal yamba pothok langai di Manipuri singi pokpadagi yaujaraklaba myoibagi matik mayai asini asigumba mithoi mihelaba matik mayai asimaktana ngasi India gi lengak asina phanayamna lakthuduna thamlabasu hiram kayada likhattuna nongmu nongmagi namthaba yadaba phurup amagi saktam utuna malemda saktak pangamlakhibani Manipurna India ki manungda tinkraba matungdagi ngasi fawada aikhoigi furupki tungi matik saba yumbi semgatlaknabagi adugumba mapung phaba afaba mahei tambagi poram pomit amata leirakhidre handaki Manipur University gi VC Pande lokthoknaba ihawasi ichamchamba ihawnate India lenga amasung thausilgi mayokta lamdamasigi academician civil society maira paibi pumnamakna sangsinminakiba ihawni haina UNLF na lowe He nangaglibadi tha Marirom University thingduna mahiroi lising kayagi career mangnabagi tangkak yauraba fawada India government amadi masiga mari lainaba ministry na karisu thoksa wasadana laithokpa aduga Manipur gi miyam khopna khongjang sangsilaklaba matamda pande kananaba chayetnaba cherol kaya thoktuna hena phibam lusinhan khibani Manipur lenga gasina police commando thadokuna khongjang sangsil lakliba mahiroi singbu phubadagi hendoktuna achenba truck ki chaka makhada mahiroi luchingba amabu inthuduna makut thoinai hankhiba thodok asimak Indiana chanbinaba hotnaba kawba ngamroidaba thodokni hari Manipur gi apunbagi saktam furup singi laibaki matangda paladuna punna hingminarakliba amasung tungda su punna hingminaba amasung punna sakhat minanabagi lambela sinatana masing yamjadaba aikhoigi furup cha sing asina lakadaba lam chatki nonglei kaya mayoknaba wagani haibasi aikhoigi achepa thajabani lamda masida ngasi magi furup khakki yaifanaba khanduna khulai paiba lalhau kaya linkhatnare peace talk amasung suspension of operation taunaduna yeknabada changjaba amade taishinabagi thawong chathari Indiana su masigi kudong saba lauraga chingtamgi marakta furup sing khaibung tahanduna khaidok khaijingi thausil chathabada laina thokhale adubu handa October 13 da furup kanglup suna tinduna miyoi lak kayana Manipur gi apunba saktam kahenba yaroi aikhoi punna hingminagani haiba amato oiba kholawga loidana chatkhiba achobo miyamgi khongchat aduna Manipur da khundaminariba furup sa singna aikhoi masel khaidoknaba pamde haiba mayak sengna utkre hari UNLF ki Yankhemari Suba Mapo Kumongi Senglaba Numit Asida Manipurama Sung Wesha Lamdamasigi Yaw Lalho Sangshin Minariba Wakal Tinaba Machin Mana Oiba Yaw Lupumna Maki Mafamda UNLF Central Committee na Yaifa Pawgel Pibaga Loinana India ki Saitengi Award Anay Nang Minariba Lamdamasida Yalongay Dagi Punna Kunda Minariba Furup Kanglup Kudingmaki Micham Miyam Pumna Maktasu Yaifa Pawgel Pidakli Hauzi Aten Mabriam Talokjari Your soul reeks of journeys, feeding on the unknown, the thrill of unfamiliar. Let drives be your home. L Sweets and Savories ki ahaw atumna adongi special occasion ki mathil ama oihenbiu. Nauna luhonggadoriba couple singi customized hazing pot ki package amadi wedding cakes phongbiragani. L Sweets and Savories ke Sampa Junction near Kongafam office opposite Sisipur parking. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now.
Panacea Coaching Center, the best and the only trusted coaching center in Imphal. Panacea Coaching Center gi oja singna aina exam gi sem saba matam da yamna mating pangbikhi aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanakhi. SSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. Miyam gi chathok chasinda khudong chanaba matamga chunaraba GPS tracking facilities yauraba mamal sriyamna honglaba cab service ama hangdokjare Manipur cab service. Hariba cab service asi 24/7 oigani download tawyu Manipur cab service. Sangai festival ga mari leinana 50% discount chu thumjari call tawirakpa yagani 180034538838. Unique Education, the first CBSE and the ICSE coaching center at Imphal. 2 months revision from 22nd November 2018 for CBSE class 10 and the class 12 science. 32 students per class. Girls hostel in the Sambla van service. Unique Education, Tega Road, Konjeng Hazari Lekai, opposite Sangai Express. Do Bold, W Square Bold, deodorant body spray, all day fresh fragrance, W Square, why wait? Break matungda mayam taram nokchere makataba pauda haujuk chathariba Manipur Sangai Festival asigi mapung oiba thoram pangthokham oiriba hapta kangjebungda stall sing mamang chahiga yengba matamda chauna khenaba ure mamang chahida stall phangnadabagi wathok oikhiba adu handaki oinadi ngarang nimit nini chenba fawbada hapta kangjebungda stall kaya phambinaba mi leitabadagi hangdun leiba thengnakhe ISTV News na phangba atopa pau amagi machungina handak Sangai Festival da stall hangbagi thabak tawriba singi manungda mioi kharana stall alonbagi thawong chathaba yaure hari stall tender tabu matamda mioi kharana stall masing yamna kansinduna lauraga atopada mamal hena yonbagi thabak chathaba yaure hari masina maram oiduna stall singa si phambi naba mi leitabagi achobu maram ama oiba yabagi phibamda leire Ahanba Sangai International Angling Competition ngasi Art and Culture Minister L. Jantakumar Haudokre. All Manipur Angling Association Sinduna Kangla Outer Mota Pangtokpa Haudopagi Thoramda Minister L. Jantakumar Amadi MLA Khara Tourism Director Amadi Angling Association gi President Chingba Miyakana Sarugyake. Minister L. Jantakumar na Thoramasi Matang Sahitadi Hena Pak Song Pangtoknaba Thorang Tauri Hairi. nga phaba khoichopan haibase yamna nungaiba makhalgi hobby kam makhoigi yamna artistic skill yaw makhal potsu kanna okhalakbagi anouba makhalgi missing haibtai maru nahasing amarakta yamna heavy competition maru tauba ada paisa akai phangba nataka phangdaban tongan boi jaraga just to be part and the parcel of the angling association masi yam nungaiba makhal potmu okhalakba haibatai Manipur University ki School of Social Science ki Dean Oiramba Professor Dr. Maishnam Ibotona Tera Kaithil da Laiba Children Home gi angang singdan ingtham thagi fee roll khudol tamkre Thoramadu Modern College da Hana Oja Oiramba Professor Elangbam Banabati GP Women's College da Oja Oiramba S Bishavanu Amadi Dr. Elangbam Ranjichu Sarugyake Dr. Maishnam Ibotona angang singbu matik saba mi amamam oinaba semliba makai mioiba khunaina kaidawnungda hantarakloi laibak thiraba angang singbu fazana sembinaba apaba children home masing yamhanba tangai fadi haike Ingtoli singani tara mangada ichauna amangata thokan khraba thanga kendragi manung chanba khordak amasung nongmai khonggi imung Jamri kunmanga ge phangpham thokpa senfam ahanba face ki oina thanga kendragi MLA T Rovindrona beneficiary singda khushinabagi thoram ama nongmai khong awang lekai community hall amasung khodak me lekai bamon mandapta pangthokre Thoramadu da ichauna yamna ka hena sokalaba imung singi oina lupa lising mafudra manga kara soklaba yum singi oina lupa lising manga ga chani ne ahanba installment oina lupa lising mafudra manga phangadawriba beneficiary singda lupa lising manga ga chani aduga lising manga ga chani phangadaba imung singdana ahanbagi oina lupa lising amamam khuchinakhe MLA T Rovindrona ising ichauna sokan khraba imung singi phangpham thokpa senfam madu matam sangna namsinduna thamlambana mioi kayana awaba mayoknarambani ahanbagi oina installment pithoklaklabanina makhatana walawriba singsu athuba matamda pinanaba honaragani haike Business Excellence Group na Sangai Festival gi sarukam oina BEG Sangai Festa Sangai Tel Park ta pangthokle Thoramasigi maru oiba team di Tourism Department State asida tourism sakot hanana ba khona rakliba asibu saugat pane event asigi manung channa sana na ba stall auto expo
open mic cultural program musical performance amadi business meeting pangthukle tha asigi kuntaruktagi rock music competition amasu November 18 fabo pangthukadore festa si lamsang kendragi MLA S Rajen amasung Khurai kendragi MLA L Susindrona hodokhe tha asigi kunmanga da VEG numit pangthukadore thoramasida Chief Minister N Biren sarukyagani hairi Wangkai konung lekai mamangi tanggabat ngasi ayuk pung mapan muktaba aduwaida ayok pangasing tawkalakpadagi miyamna mipaiduna tanggabat asigi ising sejinaba kudaktagi lepkre orekliba phim asigi matangda akoibada leba club sing Naharol Sintha Kanglub konung lekai youth development committee world club YVO amadi MGM gi music gi oiba mifam ama pangthoktuna kupna khanakre thangabat asidagi wangkai ningtem pukri mapal water supply da piramba ising khudaktagi lepnakre Naharol Sintha Kanglub gi president N Kumarna nga tawkhalakliba asina thangabatta napi hidak chairamgadra haibagi chingnaba khara phangle thodo sigamari leidana fishery amadi PSC department ta khangankre miyamna pamba mawngda kari tawsige haibadu kupna khanari hari Hang sa ayuk sumana tawul le madagi ko ising asi mun adi department da is water test tawur sa khre ngal su test tawri hai report to hayang pung baro matung da phangani hai ising sidi ko na sina ba yam harmful oigada ba port ama oibne na water supply department ising asi matam khra thabi genu masina hakchang da yam son ngai oragadi yamna khudung thiba oigani na koina water supply department ko haije khre Khadian Village Industries Board na sinduna khoi loibagi nongmagi oiba training ama Senapati district ki Tumuyon Kulen the Pangtokre, Toromaduda Khadigi Vice Chairman Yumnam Nilamani, Manipur Khadian Village Industries ki Assistant Development Officer, Thongam Ibomsa, NMA gi Convener, CS Biren Susarukyake, Manipur da Park Sana Koi Yoktuna Insolosingani Kunitoi Fawada, Lomisingi Income Tangkai Hengat Hanana Batoromasi Pangtokpani Hari. Mami Artist Association gi naungna sanaba hogadaba sumang kumai nakada kenjage ngasi hongnabi matung ina hiang thangi devla multipurpose auditorium da phongbaga loinana anobalila thaza machet ki thawal gi yaifa thongni thorom pangthokre thoromaduda hanagi art and culture gi minister oiramba moirang themnara sumang kumai gi director Narendra Ningomba KS Bishwamitra amasung Mami Artist Association gi producer KS Inaubana maru oiba music oina sarukya ke sumang kumai na yengbagi apamba yongna phanganba ngambaga loinana anoba paujel miyamda phangananaba chumthokpa chummi haina aiba Narendra Ningomban haike Dr. N Rana artist singna katopaga loinana puning sangna khona bachangi haike Ising sizinaraga pung chamri gi mathakta thanba yaba bulb tha ani ahongi manungda puthoklalagani masina khungang singda khudong saba phanganaba thorang tawri haina Bharatiya Modi Army gi National President Dr. Rajiv Ahujana phongdokre Senapati District Headquarter gi mini indoor stadium da mahakpu opaga loinana nifunthoi suba tiranga yatra thoram da wafamasi mana phongdokhibani jagoi isai kaya ga loinana pangthokhiba thoram aduda Education Minister T.S. Radhesham Bharatiya Modi Army gi Bimal Maneja State Disaster Management Authority gi Vice Chairman Adim Pamai Delhi amasung Manipur State ke organization asigi President amadi advisor sing su sarugya ke Dr. Rajiv na makhatana India miyam gi khudong sadaba sing adu Prime Minister da yehonduna kokhan ba haibasi Modi Army gi pandam ni hai ke What happen in this part of the country, we are brothers and sisters, we are spreading mankind, nothing will happen in our country. You just love your tricolor, you just love your country, you just love your fellow beings. Education Minister T.S. Radhesham na BMA gi Tiranga Jatra Manipur gi Senapati District Yorokpa haibase district asida su chawhat thorang yori haibi yai Senapati miyam na su darkar oirakpa matamda family ama oina khanduna mateng pangmina se haike value system adugi principle do adu ngak ba adu salan bagi damakta army ama darkar lai adugi army du kanano hai kanda masigi Bharatiya Modi Army ebisnadam masi tarai na lobi gano MSU na satharakliba campaign for education gi sarukamu oina MSU Imphal District Committee Organization Secretary Z Pebong Giliching Makhada Lamna Higher Secondary School da service atakre school asigi mawong maril chumna leramdaba thengnarakli hairi government school asi higher secondary oina lautokrabasu ngasi academic session luislakadoraba fawba higher secondary amada leigadaba khuchu khulai amadi bench desks fawba pirakpa leitri hairi
exam nakshilak fauba asida higher secondary onba numitagi oza ama fauba school asida tharaktre class 11 science amasung arts ki mahiroi sing class 10 tagliba oza singna takpi tambire toilet ningkai khibadagi mahiroi sing kudung sadaba kaya mayoknari numit tara mangani fauba gi manungda higher secondary gi thakta leiriba school asigi awara passing mention binaba MSU Imphal East District Committee na pungning singshile. Health Awareness amadi Chief Minister Hakshil Tengbangi matangda awareness program amang asi Kumbong Kaithil da leiba community hall da pangthokre Imphal West Students Club Kumbong amadi Association of Manipur Diaspora Pune na sinduna pangthokpa thorom aduda MP Dr. Timainia MLA Dr. Sapam Ranjana maru oiba miyongina saruk yake club ki secretary A Somarendro na pangthokliba thorom asi miyamgi yaifanabagi damaktani haike Kadana leptana sangshilakliba me kabasinjakna mahire khunai da piba chaitheng hairiba hiramda academic campaign Chingtam English School da ngasi pangthokre thoramadda school asigi founder member Khaidem Ratan kadagi president in charge Hizam Priyokumar Kaksing District Committee gi president Sorok Khaibam Nena Susaruk yake kadagi vice president in Thaujam Toren amasung secretary general Dipanjit in Thaujam na resource person oina wangang ke Yaifa Thaurang Nupilo Wangkai Hizam Ledaki Nauna Saba Sanglen among a Sia School Canberra MLT Sector Bertana Sangaduna Miam the Kushina Kre Thoramasida Lubasigi Luchimbikia Susaruk Yake Central Trade Union Singna Maru Oiba Charter of Demand Tarani Pukatuna Matang Sahigi January Tang Nipana Madimapanda Bharat Pumba General Strike Kaukiba Asigi Matangda Manipura Laiba Sinmi Singi Union Association Federation Workers Amadi Employee Singi Association Singi Apunba Coordinating Body of Trade Union Manipurna Sinduna Ngasi Manipur Press Club Trade Union Singi Convention ama pangthokre thoramadu AITUC gi President Dr. M Nara Coordinating Body of Trade Union gi Chairman L Sotin Kumar Coordinating Body of Trade Union gi Convener Khetrimayum Santa INTUC gi General Secretary Y Rana Pratap TUCC gi Secretary Khomdram Gyaneshwar amadi UTUC gi Secretary K. Manoranjana Toiba Mithungen Singh Oike Dr. M. Narana Fongdokibada Sinmin Singna Narendra Modi Lengaki Mayokta Central Trade Union Organization Singna Matang Sahigi January Tang Nipana Madimapanda Bharat Pumba General Strike Tauriba Sida Manipur da Lairiba Miyamna Susogatpiyo Narendra Modi na Prime Minister Hek Oikibadagi Sinmi Singhi Fangfam Thokpa demand Pinaba Honabagi Ona Tainabada Sahili Sang Sitna Panglakba Hak Sing Matnaba Anoba Lever Law Kaya Chanahanbaga Iruinana Sinmi Singhi Anoba Thokshil Kaya Haudurakli Trade Union Movement Namthanaba Public Sector Undertaking Sing Privatize Taunaba Honabaga Iruinana Lanai Corporate Mapu Sing Yaifa Hangadaba Anoba Thokshil Taurang Kayasu Tabak Oina Pangthoknaba Honabaleptre Sinmi Singbu Chauna Ningba Kaihanbagi Narendra Modi na Luchingba India Lengaki Mayokta Ekoi Punna Iho Changsin Minerasi Haina Fongdoke Hingedagi Maramadana Barot ki jaga punamagta section punamagta Lomi dagi Howardana Sinmi Punamagse Nasidi strike Toba Andalon Toba say this is the need, this is the only weapon of the workers. Socio-economic survey before 19th century of Northeast India intoned by English Lon the Iba Larikama Standard College Kong with the Fongkre Larigasi Dr. El Basanti Amadi Dr. T.S. Assassin Hana Ibani Ngasiki Taramaduda Standard College ki Principal Oiramba M. Laxman Hose Principal Oiriba M. Kumar Susarukyake IB Dr. El Basantina Larigasina Naha Singna Tizin Humzin Bada Kanaba Piragani Haike Eastern Motors ki Senapati Outlet Ama DC Office Complex ki Mayokna Badangasi Hanglukre Thoramadu Senapati Karong Area Baptist Church Association ki President Reverend N.G. Lori Eastern Motor ki Mapu Sinam Pritam Sorumasi ki Mapu Z.J. Titus Su Sarukyake World Heritage Week ka Mari Lainana State Archaeology Department Sinduna Painting Competition ama More Wat number Mapan Laiba More Museum na Pangthokre Painting Competition aduda More Eastern Science School amadi Mount More School anigi mahire kyana sarukyake World Heritage Week ki thoramaduda Technopal gi SP Dr. S. Ibomsa Mol Hoi Village ki Ningthau Jangthang Mate yauna mi kyana sarukyake SP Bomsana More Museum asigi asengba saktamadu lairiba polam sing asina mayek sengna takli Archaeology Department na miyeng sangduna hena sakot haningi haike Painting Competition adu da makong matang taraba mahiro singda mana matum su yen thoke
Nambol Kendragi Manung Chanba Lema Pokpam Primary Health Center da Lalolup Amana Selgi demand Taurakpa Yaning di Haina Ngasi Miyo Kiana Lema Pokpam Primary Health Center Mamang da Wakanifam Chatakre Wakanifam Adu da Sarugya Kibi Lasalgi Women Wing Selgi President Oinam Leidena Selgi demand Taurukpadagi Primary Health Center asi Thong Londuna Leide Anaba Sing Kudong Sada Mayuknare Miyamgi Awabi Yinglaga Selgi demand Tauribasi Handupiu Haike Gaya somda lairiba akhoi khungangjigi da natana khunja akhoi tara ma thoi muksui nambon kendra gi mamang sida lairiba akhoi se kirebanina doctor singju layeng budu karakpa ngamdare wari ba se akhoi praja singne ba duna praja singge awa ba se yengbiraga khongjang ji hantok piu haiduna isa jing inau singgi mafamda akhoi na hanna haijari khongjang ji hantok piu anabagi yengaga doctor bo kahan biro haiduna khon haijari Hauze Sanabagi Pau Lobirase. Ngasige Sanabagi Pau the football. All Jiribam Sports Association is Sinduna Mapan Subai M. Brazatan Memorial Women Football Tournament Ngasidagi. Team Taruna Saruk Yaduna Jiribam Higher Secondary School Playground Hokre. Hogdopaki Taramda Jiri Municipal Council ki Chairperson S. Santi. All Jiribam Sports Association ki President M. Brazakantana Saruk Yaki. Ngasi Sanaki ba Hogdopaki Match da Markulen Asamna FC Kagalung New Alipur Jiribambu Goal Home Amada Kre. Thau ground as a Tariba Taranto Suba Jadonang Memorial Football Tournament ki Ayuk Sanakiba Match da RYC Ragailongna LYC Lubanglongbu goal ani Amada Kre. Nungtil Sanakiba Match Amada DFC Dugai Pangjangna CFC Zhuangfun FC bu goal Mari ani the Kre. Makatana Sanabaki Pau Ben Tozamdagi Fangbigani. Manipurna Gujarat pu maithibu piduna Junior Boys National Football Championship for Dr. BC Roy Trophy gi semi-final sangkhre. All India Football Federation na sinduna tha sigi tang taranipal dagi team taramanga group mari thokna khaiduktuna Gujarat ki Rajkot ta chathariba Junior Boys National Football Championship for Dr. BC Roy Trophy gi ngasi Group B gi aroiba league round match ta Manipurna Gujarat pu goal ahum sino da maithibu piduna semi-final sangkhibani. Manipur gi mai Pakipagi goal singadu MD Nausarat Alam PS Rostam Amadi MD Zakir Khana Merski Konitoi Suba Humputra Nepal Suba Amadi Merski Apiba Matamgi ahapa minute ahumda sankhibani. Tha sigi tang kuntarukta ani suba semifinal match Manipur Amadi Group D gi winner ga sanaragani. Setu kanana sahi kuntra mangagi TS Tulesona sahi nipu mangagi amadi sarat tangna sahi yangkai mangagi ITF Senior Grade 4 Tennis Tournament ki men's singles ki title laukre. International Tennis Federation amadi Indian Tennis Association gi miyang makhada Manipur Tennis Association na sinduna tha sigi tang taramapal dagi nupa tennis sanaro yangkai humdoina saru yaduna Lampen Pat Officer Club ki tennis complex sathariba tournament asigi ngasi sanakiba sahi kuntra mangagi men's singles ki aroiba match ta Setu kanana Dilip Mohante bo set ani sino taruk sino amadi taruk ahumda maithibu piduna title laukibani. Sahi ni phumangagi men's singles ki aroiba match tana TIS Tulesona Kalawan Singh bo set ani sino taruk sino amadi taruk ahumda maithibu piduna title laukre. Sahi yangkai mangagi men's singles ki sankiba aroiba match ta Sarat Dakna Berry Ranjan bo set ani sino taruk mari amadi taruk ahumda maithibu piduna title lauki. Satharkiba tournament asigi loisin bagi thoramda Manipur University ki administrator Journal Singna athoiba mintolen oiduna tournament asigi makong mathang tarba singda certificate trophy amadi selgi mana piduna ponging thogatkhi. Manipur Sangai Festival Gamari Lenana Manipur Horse Riding and Polo Association Sinduna Tha Sikitang Kunitoidegi Impal gi Mapal Kangjibungda Team Manga England USA Uruguay India Team Amadi India Team B Manipur na saruk yaduna sathariba Tarani Tuishiba Manipur Polo International gi ngasi sanakiba ahanba match ta USA na India Team A bu panjal tarhomdo enida maithibu pikre. Match asida mai pakhiba USA ki panjal singadu shot bomber na panjal taruk corner drill na panjal mari penro lara na panjal ani amadi kegan walsena panjal amba chanduna match asi mai pakhibani. Match asida mai tikhiba India Team A ki panjal ani aduna tarsem na sankhibani.
tournament asigi anisuba match ki sanakibada India team B Manipur na England bu panjan taret marida maiti bi khre India team B Manipur gi mai pakhibi panjal singadu T Pradip na panjal mari P Wajina panjal ani amadi T Ice Kaubuna panjal ama sankhi match asida maiti kiba England gi panjal mari adu Ben Ilina panjal ani sankhi atopa panjal ani aduna Henry Aman amadi George Selton na sankhi bani Sathariba tournament asigi hayeng ahanba match ta England amadi Uruguay ga sanagani ani suba match ta India team A amadi India team B Manipur ga sanagani Manipur Sarkar gi Department of Youth Affairs and Sports amadi World Thangta Federation gi miyang makhada Huyal Lalong Thangta Association Manipur amadi Thangta Federation of India na sinduna tha sigi tang kunithoi degi leibak taruki nupa amadi nupi Thangta sanaroi samga kumangana saruk yaduna Khuman Lampak Sports Complex ki multi purpose indoor hall da sathariba Marishuba International Thangta Championship ki ngasi pangthokiba nupi masagi phunaba amada India team A gi Rebina Haisnam Nepal gi Dilkumari India team A gi Ice Elina India team A gi El Sili amadi India team A gi K Ice Priyanka Chanuna magi weight category da ahan position takhre category asigi phunaba ani subagi pangthokibada India team B gi Sharmilali Gaurav India team A gi Neha Yungkhaibam Lebak asigi PI Sharmila amadi lebak asigi TI PI Chanuna tongan ba weight category singda ahan position takhre Junior boys gi ngasi pangthokiba phunaba amada India team A gi SS Roseland Nepal gi Purna Bahadur Rai India team C gi TS Malem Ngambaluang amadi India team A gi Ice Langambana tongan ba weight category singda ahan position takhi category asigi phunaba ani subagi pangthokibadana India team A gi Ice Mangal leibak asigi Langon ba oinam India team B gi Y Umakanta Lebak asigi Hanam Iqbal India team A gi KSS Robinson Lebak asigi Dizen Sakol Semamadi Lebak asigi Wasi Ul Hakna tongan ba weight category singda ahan position takhi Hauji Jik Chathariba Manipur Sangai Festival ka mari lainana Manipur Tennis Association gi miyang makhada tha sigi tang kunithoi degi Imphal District Tennis Association sinduna association asigi tennis complex chathariba Sangai Invitational Tennis Championship ki ngasi sanakiba sahi yankimanga mathaki doubles ki match singda Negi amadi Barko Kati gi jurana Biren amadi Bumendro gi jurabu Negi amadi Barko Kati gi jurana Gambhir amadi Harsan gi jurabu Suresh amadi Dilip ki jurana Negi amadi Barko Kati ki jurabu Parban amadi Aditya gi jurana Sanjay amadi Kuldip ki jurabu maitibu pikre Amaromda sahi kuntramanga gi men singles ki ngasi sanaki baroiba mesta Tamil Nadu gi Setu Kananna Manipur gi KS Bono bo set ani sino taruk ani amadi taruk sino da maitibu piduna title laukre KSS Khongmana CEO Singjame Wang Khetri le kaibu maiti piduna State 11 Men Open Hockey Championship ki ahum su position takhre Manipur Hockey na sinduna tha sigi tang tara mari degi nupa gi team tare namadi nupi gi team mari punna team tara mathoi na saruk yaduna Khuman Lampak Sports Complex ki hockey stadium da sathariba State 11 Men and Women Open Hockey Championship ki ngasi nupa masagi ahum su position gi sanaki ba match ta KSS Khongmana CEO Singjame Wang Khetri le kaibu panjan tare sino maiti piduna ahum suba position gi mana laukhibani amarom da championship asigi ngasi sanakiba nupi masagi match ta CEO Singjamai Wangma Khetri lekai amadi Bisnupur Hockey panjal amamam chanaduna draw satkre SRDC Kakchingna KYWAC Wabagai bu maiti piduna second division football league tournament ki champion oikre All Manipur Football Association gi miyang makhada District Sports Association Kakching na sinduna tha asigi tang tara manga dagi team manga na saruk yaduna association asigi ground na sathariba second division football league ki ngasi sanakiba ahanba match ta SRDC Kakching na KYWAC Wabagai bu gol ahum amada maiti piduna champion oikibani ani suba match ki sanakibada AIFA Irengban na JA Kakching bu gol ahum amada maiti piduna ani se position takhre Satharkiba League asida saruk yakiba team mangana match mari sanaba loikibada SRDC Kakching na point mapal AIFA Irengban na point taret AKSA Kakching Kunong na point manga JA Kakching na point mari amadi KYWAC Wabagai na point ahum phangduna ahanba ani suba ahum suba mari suba amadi manga so position takhre
Wangwai Kendra Kankutna, Nambol Kendra Kankutpu Mighty Piduna, Ahanba, Wainam Sarlising Memorial Likam Nogot Kendra West Kang Tournament Ki Semi Final Sangre. Manipur Kang Association Gi Ming Makada Sinjami Kankuna Sintuna, Mamang Tagi Tang Kunmari Degi Kankut Tarom Doina Group Mari Tongna Kaitokuna, Sinjami Kangsang Singa Matakta Satariba, Ahanba Wainam Sarlising Memorial Likam Nogot Kendra West Kang Tournament Ki, Ngasi Sanakiba, Mari Shuba Arriba Quarter Final Match da, Wangwai Kendra Kankutna, Nambol Kendra Kankutpu Panjal, Taramari Taramatoi the Mighty Biduna, Semi Final Sankibani, Haying Ahanba Semi Final Match da, Sinjami Kendra Kankut Team A Amadi, Tangmiban Kendra Kankutka, Sanagani. Takatari, Makata Pau Danga Sinumagi Oiba Ingasagi Pau. Environment Director Taki Punky Bangasi Wakiba Ingas Hamadi Nuji Pauga, Quaidiki Sakiba, Celsius degree Kuntama Vedas. Wangjing Lokol da Kaudok Laga Paiduna Tamba Poway, second the Singna, Mai Tadok Lane. Zandal District Pantadagi, Hongpu Fawgi Lambi Sendana, Selo Tokre Hari. Madi, friendly mess, Sananaba Myanmar Ginupi football team in Fall Europe. As you know, the Stephen episode of Pamatan Solution, the Remy and Tabiri was in Mukana. Corrupted.